अहानबदा मरुओइबा पाव हौखिबा चही तरा असि इंडिया की पुवारीदा सनागी मयंग इदुना लेहौरगनी हाइना होम मिनिस्टर अमित शाहना फोंदोखरे। सेक्यूरिटी फोर्सना चिंग अमसुंग तमदा थीबा हुंबगी थबक चथबदा खुदसु खुला क्या पागतपा ngamkhre। ngasi anirak thokna setkiba akanba nongle nushina maram oiraga Thobal district ki tongan tongan wa mafamsingda amang ata thokhalamle। amade malemgi mafam sinba thongna pangthokna bagum Thobal Municipal Council TMC na susinduna malemgi sinmi singi numit palan thoram pangthokre। खुरमजरी ममी टीवी न्यूज अपडेट मिनिम ताबिरे बसिंबु अंजलि तोंग्रमना तरामना उक्चरी पाउ संतोकना पिजरी हौखेबा चही तरा असि इंडिया की पुवारीदा सनागी मयंग इदुना लेहौरगनी हाइना होम मिनिस्टर अमित शाहना फोंदोखरे। इंडिया की मफम कयादा फेस कया थोकना पांगथोकलिबा लोकसभा इलेक्शन असिदा गांधीनगर पार्लियामेंटरी कॉन्स्टिट्यूएंसीदा बीजेपी की मेरेप ओइना मिखल थेंगनरिबा इंडिया के होम मिनिस्टर अमित शाहना इंडिया को टेरर फ्री इंडिया ओइनबगिदमक नक्सलिज्म की मायोक्ता लौखलक्लिबा थबक कया जम्मू कश्मीर दगी आर्टिकल 370 लौथोखिबा अमदि चही कया मंगफाउनबा ngamdana लेरक्लबा राम मंदिर साबा लोइदुना संगाखिबना चिंबा कया असिना मरम ओइदुना इंडिया की पुवारीदा नरेंद्र मोदी ना लुचिंबा एनडीए गवर्नमेंट की चही तरा असि सनागी मेंग इदुना लेहौरगनी हाइना फोंदोखरे। हौखेबा पुंग कुनमरी असिदा मणिपुरदा पामदबा थौदोक थोक्तनबा सेक्यूरिटी फोर्सना चिंग अमसुंग तमदा थीबा हुंबगी थबक चथखरे। मणिपुर पुलिस ना थादोरक पचरोल अमदा जिरीबाम डिस्ट्रिक्ट के मनुंग चना लेबा सैजांग विलेज थीबा हुंबगी थबक चथबदा सिंगल बैरल नोंगमई तरुक 12 बोर कार्ट्रिज दामगा सुपना निपान 12 बोर एम्प्टी कार्ट्रिज अमा चार्जर यावना वाकी टोकी सेट मरी बीपी प्लेट यावदबा बुलेट प्रूफ तरेट कार्ट्रिज बेल अनि कैरी बैग अनि फागत पगनतना बंकर्स तरागा निथोइसु थुगाइखी हाइरी। हेडक्वार्टर्स IGAR साउना थादोरक पचरोल अमदा हौखिबा लेबापोप नुमिता चुरचांदपुर डिस्ट्रिक्ट की मनुंग चनबा जालेन कोत्ता असम राइफल्स अमदे मणिपुर पुलिस के अपुनबा सेक्यूरिटी फोर्सना थीबा हुंबगी थबक चथबदा 9mm कार्बाइन मशीन गन अमा 12mm सिंगल बैरल राइफल्स तरागा निथोइ 40mm ग्रेनेड लॉन्चर अमा इम्प्रोवाइज हेवी मोर्टार अनि 9mm पिस्तौल अमदे यामनबा एम्यूनिशन के फागत पंगमले हाइरी। अपुनबा सेक्यूरिटी फोर्सना फागतलबा खुसुखलाइसिंग अदु मरी लेनबा पुलिस स्टेशन दा सिनखरे हाइरी। नेशनल हाईवे 37 अमदे नेशनल हाईवे 2 दा लमदम असिदा तंगाई फदबा सिजिनदबा याद्रबा पोटलंपुबा गाड़ी 135 अमदे 238 हाइरिबा नेशनल हाईवे अनि असिदा पुसिलखि हाइरी। मखाताना लमदम असिगी तंगाई फदबा सिजिनदबा याद्रबा पोटलमसिंग पुसिलकनबा खुदोंग थिनिंगाई ओइबा चिंगनबा मफमसिंगदा मखाताना सेक्यूरिटी फोर्सना ngak senbagi thabak paikhatkibaga loinana ching amasung tamda punna checkpoint 109 thangduna manipur da makhata na pamdaba thodok sing thoktanaba achat awang sing check tawada chingnaba ching amasung tamda punna miyoi chamga sumna taru phaduna wahung pahung chathaki hairi। ngasi ayuk pung 4:10 rom tarakpa amadi pung 11:30 rom tarakpada anirak thokna setkeba akanba nongle nushina maram oiraga Thobal district ki tongan tongan mafam singda amangata thokhalamle tongan tongan ba pungfamda anirak thokna setkeba nongle nushit aduna maram oiraga district asigi manung chanba kaidam bikhokta leiba El Pares KSH chawba amadi M Santagi furniture house carpentry workshop sing humdokre। Kaidam Bikok tagi wangjing fawagi lambida uwa kaya tekpa amadi electric post sing su tekhibana lambi sathok sinda apanba oina ki hairi। akanba maungda sekhiba nongle nushit aduna district asigi waithau lipokpida yumani humdoktuna amangata thokre। yum ani adu mutum Bijaya Devi chahi 53 amadi Lauremam Jiten chahi 53 gini hairi।
Malemgi mafam sinba thungna pangthoknabagum Thobal Municipal Council TMC na susinduna Malemgi sinmisingi numit palam thoram pangthokre Social Justice and Decent Work for All haiba thimda Thobal Wangmatabada leiba TMC campus ta pangthokpa thoram aduda TMC ki caretaker chairperson Thongam Siamo Singna athoba mitunglen Senior Chief Executive Officer Dr. Samuel Morangtham na Thoramapu amadi TMC Ward number 16 gate caretaker Councillor Mutum Ibobi Singna akhanaba mitunglen oina sarukya khi Atoiba mitunglen ge warolda TS Siamo Singna haikibada Sinmi Singna laukiba thaudangdagi Thobal town na kumjale singani ka taramapanda leibak asigi Awang nongpok maikay gi oina khwaidagi lunanba aduga kumjale singani ga kundana anishuba taba ngambani masigi damakta Thobal gi sinmi singbu thagatpa phongdokhi Thoramapu gi warolda Dr. Samuel Morangtham na hai sinmi leibana aikhoi nungai ni hingba ngamlibani makhoi leramdrabadi malem asida awaba kaya mayok nagadoribani sinmi singi khudolna chawkhatpa lunanba malem oiba ngamlibani haibada haimanba thokloi makhoi gi thodang yamna chawi Maram asina lengakna sinmi singi yakha thorang kaya paikhatlibani sinmi singi khutsuman hengatnabasu thorang lokhati haikhi Palan thoram adugi saruk ama oina TMC gi sinmi singbu achamba khodol piduna ikai khumnabu utkhi Aina thingraba lalhulo pripak progi miyoy ani khutsukhulai ga konana security force na fare hairi Manipur Police na thadorakpa warol amada haukiba lebakpokpa numita aina thingraba khutlai baiba lalholup ama oiriba pripak progi miyoy ani khutlai ga konana security force na fare hairi Security force na faraba miyoy ani adude Imphal East District manung chonna leiba lairik yengbam lekai dagi masagi chahi 38 suraba Naroibam Joy Sankar Elias Loyumba amadi Kurai Chai Thabi Lairaktagi Masagi Chahi 35 suraba Thingom Suresh Elias Boy Kawi Hairi Makhoi dagi security force na phagal aba khutsukhulai sing adudi magazine ga loinana 9mm pistol ani magazine ga konana .32 pistol ama live ammunition taruk amadi blank cartridge mapal ni hairi Masagi chahi kuntarat suraba Chorchampur dagi miyoy ama brown sugar ni chingnaba soft cases yankhai konana security force na fare hairi Manipur Police na thadorakpa warol amada ngarang Chorchampur district manung chanba Swandai dagi masagi chahi kuntarat suraba Nangjading kauba miyoy ama brown sugar ni chingnaba soft cases yankhai konana security force na fare hairi Security force na aina thingraba khulai baiba lalholup Kasipu Noyon ga sergeant major ama khulai ga konana fare hairi Thobal district manung chanba waithogdagi security force na aina thingraba khulai baiba lalholup Kasipu Noyon da sergeant major oiba masagi chahi 94 suraba Thaudam da now sing Elias Chingsang lakpa Elias putra kauba miyoy ama .32 pistol amade live round taruk ka konana security force na fare hairi Maitai ekhoi punsinsi United We Stand WhatsApp group na leptana mateng panglakpagi saruk ama oina haukeba April 13 ta Kuki militant singge khota lekhidraba khulngakpa athauba Laishram Prem Singh Prem Maitai apokpa Laishram Norendro apokpi Laishram Ongbi Memagi imung dangasi nongmada changdraba yadraba acha athak sing tengbangduna imung asigi awaba da saruk yakhre Maipun ge advisor KKY hengbam amadi pangambam Rajendro anina lusingdana chathakiba ngasi ki tengbang khongchat aduda Joymati Irom Tonjam Sumorje Nongmaitem Rosen Phairoism Napoleon Suresh Khangembam Nongthomam Bizen Khraisam Basanta amadi Lashram Rokina chingba group asigi maru eba member kayana saruk yakhi khongchat aduda saruk yakheba group asigi senior active member Tonjam Sumorje na Manipur lenga ke pukning singsiladuna haikibada haukiba chahi ke me ahumdagi chinna kotero
ngakpigani chin kuki narco terrorist singna maitai singda atamna chatharakliba lal asi chahi ama mapung pharakle hayeng me ahum asi kanagumba lup kharana mikap thokpa numit kanagumba lup kharana amama numit haina ningsingnagadawri asigumba lal asige waroshin ama political solution na puraknabagidamak aikhoi khudimakna wakhal taminaraga ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯋꯥꯔꯣꯏꯁꯤꯟ ꯑꯁꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯅꯃꯤꯟꯅꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯂꯥꯜ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝ ꯈꯝꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯂꯥꯜ ꯃꯥꯌꯣꯛꯅꯔꯤꯕ ꯃꯌꯨꯝ ꯃꯀꯩ ꯆꯥꯈ꯭ꯔꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯕ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯊꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯇ ꯍꯪꯐꯝ ꯊꯣꯛꯏ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯥꯜꯒꯤ ꯆꯩꯊꯦꯡ ꯑꯁꯤꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯂꯩꯉꯥꯛꯅ ꯂꯥꯜ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ ngasi nongalamdai ahing pung amarom taba aduwaida jiribamge uchathol maitai khulga naknana leiba pauko sem singsan apokpa lal kholen singsan chahi kunthra nipal kauba miyoi amagi dukan amadi bana naisha apokpa thalin naisha ge chahi tangkhai nithoi ge mi leinataba yum sakhangdaba singni chingnaba singna mai thadarmle hairi pauko sem singsan gi dukan adudi manak nakpa school gi hostel da leiba mahairoi amadi khonjal singna khanglokpadagi dukan adudi kanba ngamki adubu bana naisha gi yum adudi mamang jahi lising ani ka kunhumdoi gi me thadagi yum adu thadokton chatkhibadagi yum adu mi leinatabani hairi fire service ki tender laktuna mai kanki amadi thodok thopamda police sing su laktuna yingsinkhibagi thabak chathakhi ngasi Megi tang ani Jiribam district ki Uchathol lekaida ayuk pung 12 makhai aduwaida matam kuina sizinnatraba wana saba dukan amadi wagi yum sakhangdaba singna mai tharam le haina Uchathol Pioneer Club ki secretary M Business singna press thadorokpa cherol amada hairi cherol asina makha taraduna mai chakliba asi lekai gi miyoi singna khanglakpadagi khudakta fire service amadi police ta pau piki haidaba mi leinatraba yum sing asi hanadagi hauna lekai gi miyoi singna ngak sinduna lakhibani adubu kharani sida election ga mari leinana security sing leitaba amadi nong singi phibam phattabana electricity ki khudong chadaba sigi khudong chaba lauraga thokaningtaba thodok asi thokhibani hairiba thodok asi lekai asida amadi Jiribamda leiriba peace asibu thugaina ba hotnabani haina lekaina lawi asigumba thodok asi Uchathol gi miyam gi maikaidagi condemn torakli amadi thokriba thodok asi langlalanjin thidokpinaba mari leinaba authority da appeal tawbaga loinana matung asigumba thodok sing asi thoktanaba security gi oiba checking thorang lokhapinaba lekai miyam gi maikaidagi mari leinaba singda appeal torakli haina chirol asina phongdorakli
All Nagaland Karate Do Association na sintuna haukeba April 15 kuntaret fawba Dimapurgi Sangtam Tilada leiba Loktram Higher Secondary School ground da chathakhiba Mapalak shuba ISKF National Karate Championship da medal laroktuna Manipurgi mingchat purakhraba sanaroi sing tarawna oktuna pukning thogatkhre Champion asida ISKF Thobal branch ki sanaroi tarataret amadi master ama punna taranupana kata amadi committee da gold tarataruk silver tara aduga bronze manga punna medal kontrama thoi phangduna Manipur gi mai purakhibani Saban Tongba Youth Development Organization SYDO Thobal Saban Tongba amadi players Sabantongba Modern Lampa Community Hall da pangtokiba taramna okpagi thoram aduda saruk yakhiba singna sanaroi singbu amadi master category da goal lawrakraba master Rajeshwar Singbu taramna okpaga loinana achamba khudol biduna pukning thogatkhi Aroibada maru oiba pau amuka hanna Haukiba chahi tara asi India ki puwari da sana ki mayek na ituna lehoragani haina Home Minister Amit Shah na phongtokhrei Security Force na ching amasung tamda thiba humbagi thabak chathabada khuchukulai kya pagatpa ngamkhre ngasi anirak thokna setkiba akan manong le nungshin amaram oiraga Thobal district ki tongan tongan ma mufam singda amanga ta thokhalam le Amade Malem ge mafam sin bathongna pangthokna bagum Thobal Municipal Council TMC na sisinduna Malem ge sinmi singe numit palan thorom pangthokre Haujiki oina Mami TV na sandok chapa Manipuri pau lesinjari meeting dabire busingbu amuka hana khurumjari